Krubzari, being Tabi Simutaram Uchari, a similar Bapauda. In Fagi Dharmasalada, Bom Pokabada, Mahire and Yauna Manga Sole. District Singi Bini Sports Complex in Matang Jay Faubi Manung Dalusinana Bapandam Tamnihana, Chief Minister Nafondo Cray, Amadi, Amjuna Saka, the Tamkiba demanding Tabago and Pantolagani Hina Tazaba Pide, Mapung Pau Pizari. Security na Kurak Hangdana Ladiba in Fagi Dharmasalada, Ngase Yupung Taruk Taram Dida, Sakti Ladiba Bom Pokabada, Maire and Yauna Mu Manga Sotana Hospital, the Laikana Cray, Tododo the soul of a musing under the Abuzam Arun Jahikungamathoi Apopa E Acho Hero Part 3 Dagini, Maltata Mejiki driver ni Raghunath Madhop Jahikunganipan Apopa Rupanat Kawi, Mag Bihar Dagi Hausina Nagamapal da Lebani, Lambi Nakal da Hotel Fambani, Sambu Saha Jay Nifu Apopa Serju Saha Bihar Dagini, Hausina Kuyatong da Lebani, Mag Tela in Bani, Mahiro Ani Adudi, Razdip Sarma Jay Taragataret Apopa Nirmal Amadi, Kishan Chakrabati Apopa Rupa Kawi, Makoi Animal Pauna Bazar Dagini, Solomon Singh Asigi Manungda Kishan Chakrabati Kudong Tiningai Oiri, Ma Hausi Ras Polyclinic that like a nadi, Atopa Sopa Singh Adudi, Toina Kudong Tiningai Oidri, Makoi Mariba Rims Hospital like a nadi, Bom Pokaipam Aduda in Far Westki SP Yauna Tizin Homsin Bagitabok Chataki, Ausi Fawi Oina Bom Adukanana Pokahan Kibano Haiba claim Toropa Latri. Panbayay Infagi MG Avenue the Chakibetang Taranipangi Ayukta Sakandabasina Bom Pokai Hanbagi Taudo Amatokrabani Amarumda UNLF na Chakibetang Kuntaruki Ayukta North AOC Manakta Leva Kangla Gate Changfam da Bom Pokai Handuna Attack Chatabada Assam Rifles ki personal Amasoki Bagi Taudo Laikrabani. Sarkar na Chingi District Khudimata Sports ki infrastructure sing Fagarhana Nabathabakaya locally Chingi District Mangada Sagaliba District Sports Complex in Matang Chay Ingliseni Taramari Fau Manung Dalusinana Bapanam Tamni Haina Chief Minister Okram Ibobina Fondo Cray Travel Youth Council Manipuri Sinduna Sports for Building Peace and Unity Habe Hiramda Numidini Chatagadaba Travel Friendly Football Exhibition Match Kumal Lampakta Hodopagi Thoramda Chief Minister na Wafamasi Fondo Kibani Thoramasi the Rural Development and Panchayati Ki Minister Francis Ngajokpa, Minister Abdul Nasir Amasung Rajya Sabha ki MP Risang Kaising Susaruyaki, Chief Minister na Makataraduna Mary Com Boxing Academy lingna bagidamak lam sarkar na pire Academy asi NEC ki matenga loina na lingkhana bathaurang tauri tungi yumpi oigadoriban hasing na thoraktuna sana khona bagi lamda yausinduna leba asigi mungchat purakna ba appeal tauki. All were living together in peace and harmony for a long time. They loved life and respected other communities as well. They had mutual love and concern for others, which encompassed not only their community, but all other communities too. Because of this, they could settle all misunderstanding and strife through trust and love. They could sacrifice their self-interest for the betterment of the community and step. Amzugi President Wang Kemsa Siamjai na Luchungba Union ki Standing Committee ki members Singaloina na ngarang Chief Minister Okram Ibobiga CM Secretary Tapamina Duna Union na Thamkiba Chata of Demands Kanaba Hokre Union ki Hana ki President Oiramba MLA N Biren MLA K Ranjit Yauna Manipur Sarkar ki Additional Chief Secretary R Lakshmi Commissioner IPR Dekhogen Hauke Commissioner Revenue Sundarlan Additional Finance Secretary Gyan Prakash DC Imphal West Radha Kumar Director IPR W Rajana Singhba Official Kasu Yauki Union na Thamkiba demands in the Press Club maintenance taunaba budgetary support hengatpagi matangda government na hana lupa lakh amadagi anida hengakre journalist singi free medical aid ki matangda graninet oina one time grant ama piba madugi manungdagi amjuna manage tawwa natraga awang nopok station da hiram asiga mari lainana implement tawba lairagadi madugi mawong lawraga manipurda su chatnaba haina khanare Press Academy limagi mana matangda Kerala amasung Andhra Pradesh ki mawong submit tawkre mathau tabasing IPR ga union ga famina duna asingba mawong ama draft torba matungda sarkar da pokhatpaga loinana atuba matamda hauba haina lepnakre pawmisna mathau tawringeda aso open asiana yaurokpada matik chaba ex gratia pibagi matangda di sarkar na khwaidagi naknabada janakhiba mathau pangtholingeda asiana yaurokpada lupa lakh manga piba nangnaba imung manungda thaba ama piba asokpadana lupa lakh ama piba haina yanare Journalist family
benefit scheme gi makhada karamba kangluk ki manungda chalanduna khudong chaba phanganba yabagi habadu official singna athuba matamda thidolagani hari journalist housing colony gi matangda security matik chana leiba imphal gi mafam amada haunaba lam thidokpa amadi athuba matamda thabok paikhatpa hoba assembly secretariat ki nauna sagaliba asi hek loibaga press room ama piragani Manipur Press Club building loishinbagi matangda jingana kupa mathola mahapa haina yanare Andaman and Nicobar Island leiba Mount Harrieta Maharaj Kula Chandra Gaining Singh Fura Ama Am Junka Kusam Naduna Sagar Pamatau Taba Singh Tizin Homsin Bahova Haina Yanare Journalist Pension Scheme Hojik Lupali Singh Ani Piri Basi Lising Marida Hengalagani Aduga Widow Pension Gina Lupali Singh Amadagi Anida Hengalagani Masigi Matakta Journalist Pension Scheme Asi Union Gi Corpus Fund Ama Siem Duna Housing Leriba Lak Tarataro Asi Lak Yanka Yohanduna Am Jugi Ojaba Pension Scheme Rule Semzaduna Hena Fabus Scheme Ama Ohena Nabasukana Kre DIPR journalist I card masing hengat hanba external press conducted tour press credited card sing IPR director ga union ga famina duna luisana ba official sing da pautak pikre moria masung jiribam da union ga office room government ki leiriba office sing da attest tawduna ka amama piragani loinana athubo matam da thabak oina pangthong na ba mari leina ba official sing da sinakre Kairau Kendro gi manung dalai riba Kiamgai Muslim Primary Health Sub Center tha ahungi mamangdagi center asida staff amata leitre center asigi building leitabana migi sangoi amada waiduna chalai haina Pangal Political Forum Manipur gi chairman MI Khana luchingduna forum asina Kairau Makting Primary Health Center yengsinbada haikre Primary Health Center asigi hojik building mapung fana luisindabana ising thumduna leiri center asida megi khudong chaba fangdri Kairau Kendro da Primary Health Center asigi makada sub center mari lei maramaduna hiram asiga mari leinana authority na thabok paikhat pinaba wafam phongdoki ngasigi center asi yengsinba aduda medical officer in charge Dr. N Thoinau su center asigi IV set mapungfana supply torok tabana patient singna masana leibasu yaure Bendes amadi globe na chingba center asina wat palerabasu manage tawri haiki MI Khana makata na phongdoki bada center asi pungkun mari thabak tawba yabagi ayaba lerabasu ambulance leitaba amadi barrack quarter na chingba mapung fana semgat pidri khwaidagi maru oiribadi OPD block semjin bidaba asini housing doctor mari legadabagi manungda doctor ani khaktamak leiri loinana tha amagi mamangdagi RL amadi dextrose hariba glucose asi leitabana khudongcha daba kaya mayoknare center asigi makhada leiriba sub center singdasu doctor amadi pharmacist amata leite loinana asagi makhada GSY gi khudongchaba fangadaba nupi singi lupa chatre chatre ki senfam yoi chani gi leiri athubo matamda bari leinaba singna yengsinbinaba wafam phongdokhi sarkar sinang asi Kairau Marking PIC haina leiri mafam se Imphal city dagi only 12 kilometer khatane ba however sida salai ri chidi miyam nu ubire maming dagi oi hospital ne ba Jang na iba may leiti ako. Langin matam nilaye, langin da matam tu eko. Ada regular power leita mafam da, PIC da, PB riba, free sing ka na ba kayo legini. 30,000 population ki problem si khanbi raga mari na ba authority na OPD block si yam na thuba matam da, handover to bina ba. Agro textile na Manipur ga chanaga daba masung masi kanaba singi matangda ngasi classic hotel da seminar ama pangthokre textile commissioner government of India CEO Agrotech Sasmira amadi ICAR research complex Manipur na sindra pangthokpa seminar hodopagi thorum aduda ICAR gi joint director Dr. N Prakash Department of Horticulture and Soil Conservation gi commissioner JC Ram Thanga amadi Sasmira gi assistant director Dr. Manisha Mathurna Thoroma Pusing Oina Saruyaki ba tongan ba state asigi farmer singda agrotech season aduna manama sing amadi mahi marong putopagi matangda expert singna slide season aduna sandona taki expert amana phongdoki bada Manipur asi agro set net season aduna pothok pada khwaidagi hena khudong chagadaba mafamni lawmi singna off season matamda agro set net season aduna makhal kayagi pothok sing puthok pada chauna mai pakani haiki our Manipur state due to varying topography or varying altitudinal variance, because in Jiribam our altitude is 40 meter, where that our peak Mount ISO it is almost 2,995 meters above mean sea level. So due to altitudinal variance, we have varied agroecological zones. So for different agroecological zones, we can use this agroset net.
ngasi ayu pung mari rom taba matamda jiribam gi gulathor manakta handyman ama masagi tatana takpada siri laikhidaba sigi maming Fakrudin Jai Taraga Taret Apopa Moinuddin Helakanti district ki manung chanba Monpur Khuldagini tata asi thauringaida handyman asi gari dagi soiduna tarakpada takhibani ma khudakta jiribam gi community health center da purakhi adubu lambi da lekhidabani thaudo asida chenariba driver asigi maming Nasiruddin Assam gi Kalen Khuldagini thaudo asiga mari lenana jiribam police na case ama lokhakre Navodaya Vidyalaya Ming Chananabagi Changyang Yaunabagi form Tabada Maite Mek Yauram Dabadagi Milala Mingjan Changyang Yaunabagi Chasing Kongalaga Mai Thakre Chasing Adu Mai Thadringi Mangoinana Milal Luchung Purel Esto Mana Fondo Kibada Englisini Subna Mangada Manipur government Amasung Milalga Yana Kibadagi Manipur Labor School Singda Maite Mek Tamba Horaki Wafamasi Manipur Labor School Kudim Makta Milala Chananabatak Sinduna Laki Adabu Navodaya Vidyalaya Center Sing Amadi Central School Singdadi Chana Kangnon Asi Nathaiduna Lakli Masi Miyamgi Mayokta Levani Haina Milala Lawi Jahi Asigi Oina Class 6 ta Ming Chananabagi Damak Form Tabda Maite Mek Yaudabadagi Form Sing Adu Kongalaga Mai Tabani Mingjan Changyang Adusu Milala Tingani Class 5 Fauba Maite Mek Tamlaga Lakpa Mahirui Sing Class 6 tagi Maite Mek Tamdabana Maram Oiraga Mahirui Sing Ming Chanba Fanglaga Su Chauna Awaba Mayok Naragani Haibagi Mama Mapasingna Wakat Lakpadagi Milala Tizinbada Wafamasi Kangmangang Lakibani Maite Mek Pu Lamdam Asida Tina Chana Hananaba Milala Makata na Kongjang kaya Sangsing Kigani Hari. Akoi Thumi ke aga loina na akoi masi Kongjang ama akoi Sangsal laga Tinjan Jagani Ibaji Matamjani Nobody Another Central School Jingda Parikaji Lobo Matamjida Class 1 dagi mite me hairga laiba angang jingji Class 6 ki Parikajida Bengali me na ato loan seasonarabani haitere Haitaba taragadi masi Novodia exam yauge Central School exam yauge na khanba taragadi amuk na hona na angang jingji parikhamaya da Bengali skipsong tamba taribra ko sora aina mo tuition ka tawdana mo Novodia exam ki damakta mahiroi kya jingji tamba matamda mahiroi jingi magi parents jingina awang ba thakta matha sabadana haidi makhogi kok chikpa moire Jahi Nifu Mangadagi Yankai Romgi Lenga Oigadabi Nupi Amagi Asib Hakchang Asi Numidung Matung Lamfel Gi Max Office Ki Mamang the Labor Drain the Ledamle Lamfel Police na Asib Hakchang Lokotuna Masama Min Kangtonaba Rimski Mokta Tamli Nupi Asi Food Mari Jinipa Longwangi Kuchumui Masapai Masamteli Amubada Wautauna Bati Sadama Lili Hangama Palmachuda Sithaba Fanek ama seli yet thangba khudangda angoba langsum ama si nupi asi kanagumba singna claim tawradrabadi angi matung ina aroiba mathau mangam pangtholagani hairi Chandel District Animal Farmers Union na Autonomous District Council Chandel gi senthang makhada numit mangani chupna chatharakiba sel thumgi fibam faganabagi damak Sandang Loiba Amasung Akoibagi Fibam Ngakpa Haiba Awareness Poster Campaign Ngasi Molnoi Community Hall da Lusinkre Thoromasida DRDA Chandelgi ADC LN Kasung Kengjoigi SDO Tongminland Haukip Susaruyaki Chandel District Animal Farmer Union Ki President K Prakash Maringna Center na Sponsored Toba Scheme da Yarubasu State Plan da di scheme asi Happy Dri Manipur da Samakhal asi Marangkai na loinaba mathang chahi ki plan da happy naba puning chingsili College Student Union ki Mikal Chatkiba October ki tang tara nipan da pangthokiba aduda Modern College Manipur College amadi GM College of Commerce da mathau toriba ojasingda mahiri ki organization kharana fubu cheba toromba amadi kelambagi thodo adugi matangda thizinana ba sarkar ki high level inquiry ama semkre thizimagi report October ki tang kuntra mathai fawbugi mamangda pikhalangna ba higher and technical education ki deputy secretary Y Dimbajit na order thokre high level inquiry committee asida University and Higher Education Manipur ki additional director Dr. RKS Singa, the Directorate of Higher Education Manipur ki OSD L Iboyama amadi OSD PS Oliver Monsana committee member oigani October tang tara nipanda College Students Union ga mari leina na Modern College da vote masing thiringai da thokiba nungaitaba thodo amada duty toribo ajasingda soon kibagi thodo adubu MSU MSF Desam KSA Suk amasung apps na punna semba monitoring cell gi maikedagi nungaitaba phondorali cell gi convener LC Santos na thadoropa cherol amada thodo aduda khudong thiba nangkraba ojasingi awabada saruk yabaga loina na ojasingda monitoring cell na mahiri singi mod sinduna soikre lankre hairi
Oja haiba kanglub asi khunai amada thak wangna thamnariba amadi awangba thaki ikai khumnaba unariba kanglub amani masida sunatana oja haibasi mina uba laini haiduna khunai da makhoi gi achoba fida thamduna ikai khumnariba khunai asibu afaba awonba puraknabagi achoba thodang loriba kanglub ni khunai asibu mamai chumgadoriba oja sina mahiroi singbusu ningthina checksina loina binaba haijari laibak thiba thodo adu college authority ga monitoring sega gi marakta vote masing thiba gi matangda pau faunaba war hobadagi thokibani hauji oriba college asigi election ga mari leinana oriba watho asigi chapsaba warosin ama puraknaba hotnabada monitoring cell gi maikaidagi college authority da piba yaba mating pigani college authority gi maikaidagi su monitoring cell bu mating pangbiu haidi pawi marathana temba break amatang break matungda taram uchari JCB driver Maisnam Debra Sapada Chenaba Muising Faduna Hakpa Cherak Pinaba coordinating body of trade unions Manipurna Chief Minister the Taksan Kre Hiramasiga Mari Lenana Irabot Vavan the Pangthopa Pawun Mipamada body Asigi Chairman El Sotin Kumar Haikiba Sinmi Ama Hatpa Haibasi Pang the Bugitoni Miad Asida Jenariba Ate Fadriba Singh Kudakta Faduna Charset Atuba Matamda Tagatuna Angi Chapsaba Cherak Fangadabani Amarum the Jay Asigi December Gitang Taramatoida Manipurdagi Tongan Tongan Ba Sinmi Amadi civil society gi mihu chamanga henbana Delhi gi parliament mamang ta Manipur gi lam Myanmar na hena loksilak pa yaroi highway protection force tamu lomi singi yafana bathabu paikhalu sinmi singi khusuman hengar halu haiba dabi taladuna wakan mifam chathagani December 12 da India gi state singdagi lakwa trade union gi mihu singa punna parliament mamang da rally amsu chatkani haiki Manipur gi tongan project kayama aduba labukta ekoi lomi singi labukta ising binanabagi adubu dam kaya madukuna makse loisale haidu sangara maba madubu husi phawda ising bari ambo phumda daiba suma mayam singasi athuma tam menungda madu loisanabagi yang maru demand mari si pokhalaga koigi December ki tarikh taraga ma koi se masida koigi jantar mantar da parliament session manungda JCB driver Maisam Devraj ki mihat adubu poire lemerol amkil chitwa wasak amadi kangla maina nuaitaba fundroli thaudo asida January ba miyosing ahakpa cherak pigadabni athuba matamda mara lebsing mathakta charge set langkhatuna matik chaba cherak pinanaba DGB ki puning chingsili Association of Independence Minasu JCB driver Devraj ki mihat kanayaning daba fundroli amaromda Imphal West ki SP Jain dagi lamjing makada mara lebsing thidoktuna fagat ki ba asibu association ki maikai dagi Police Department pu thagapa fundroli mara lebisingi mathakta charge set athuba matamda thangatuna matik chaba cherak pinabadabi tauri ngasi ICICI Bank ki branch ahum hangdokre ahanba oina chekonda bank asigi branch ama additional DGP LM Khauten hangdokhi bank hangdopagi thoram aduda DIG Manglem Jao Councillor Umesh amadi branch manager Manihar Singh Susaru yaki atai atopa branch ani aduna Kaisapat amadi Uripok yambem lekaidani bank ki maikaidagi ngasi branch ahum hangdoliba asi tharaga branch daruk shure hari atai branch sing adudi Thawal amadi Churachampur district ta amamam amasung MG Avenue da amani ADG LM Khauten Fondokibada Auziki Matamda Bank ki Thodang Asi Chawi Asigumba ICICI Bank Asi Bharata Maming Leibisingi Manungda Amani Masina Samas ki Afaba Thabak Khara Soidana Tawrakani Haiba Wafam Fondoki. Given to understand that ICICI is a bank which is having one of the widest network in the country, and we are glad to learn that it's also fast expanding in the state of Manipur. So it's a very positive development, and the bank definitely will provide benefits to the people of Manipur, and we hope to see more expansion of the bank in the state, in various parts of the district in the near future. Uripo Yambem Lekaida Bank Asigi Branch Consumer Affairs ki Commissioner Yambem Tham Kishona Hangdoki Uripo Maikaida Bank ki Kudung Chaba Lerapada Tham Kishona Nungaiba Fundoki. I believe this bank will deliver the goods. By goods, I mean in terms of service. Service means, I think in banking terms, service is you give them, better service in transacting money. Plus, I think investing money, you collect deposits, you invest it, and the customers as well as the bank are the beneficiaries, they make profit.
we all prosper together. July thagi Kaisamthong Kendra gi mangkiba kerosene agenda gi khongwatuna miyam da fangali haina Kendra gi MLA Laisom Ibom Chana sendokre wafam asi CAFNPD gi makhada thagi kerosene kota yenthokpada fangauda basinda pinana bagi dama kerosene liter lising tarani tho yenthopaga mari leina na mahana fundokibani MLA na makhata na Kaisamthong Kendra gi July thagi kerosene kota matkibagi matangda media da yaukhiba adu MLA masaga mari leina de matamadu da mahak masa official tour oina mapalda lekhi wafam adu gatuna khangnarakpadagi matlamba miyo aduda thagi kerosene kota da miyamda liter amamam hengar handuna singat hanbagi thabak chathari ngasi pirak liba kerosene asi miyamda ningthina phangangani CAFNPD gi minister nasu asiguma chakthong asi michong mikhai naidana kendra khudimota phanganbiu haiki bagi worker singi awaman kergi pulamusi khaidongadi no profit no kendra tongse masi koina pulap achu gari purga yejere maramdi machi buna loi thoki bi aina koina khaira ga mafam kya loi yende do nine of home smai to na war ki home mari khaidu bi yejabani Senior Citizen of Society Moirang Assembly Constituency Chapter Sinduna Moirang Kanglangak Senduna Thamnaba Workshop ama INA Hall Moirang the Pangthokre Thoromesida Moirang Ningthauke Ibohal Amasung A Sarachandra Sarmana Chialauduna Moirang Kala Ngak Senana Bagi Warep Kaya Lokre Moirang Kangla Tokhaiduna Culture Gamari Lena Daba Thabakaya Chathariba Sigi Asemu Wafam Sarkana Miyamda Kangangadabani Abaromda S Menjorna Iba History of Moirang da Moirang Kangla Ledam De Haiba Wafam Yanindaba Fungdoli Manipur Sarkar Ningol Chakobogi Yangaga October Kunipandagi Sarkar gi Simi Pumnamaki Tolop Kaibe Yaragani Haina Order Thokrabuka Electricity Department ki Work Charge Master Role Sinmi Singi Pidana Ladiba August Amasung September Thagi Tolop Thagapa Matamda CPIS Luidrabadi Tolop Thagalakpa Yaroi Haidana Finance na Yetuna Lady Hari August Amasung September Tha Fawa Athingwa Piduna Ladaga Karamna October Thagi Tolop Fangbangam Gatoribano Haina Manipur Electricity Employee Union na Hangli Karigumba Pandana Ladiba Tha Anigi Yauna October Bagi Tolop Ningol Chakobo Mamang da Pidrabadi Madugi Afafata Pumnamak Finance Department Pugadabani Hiramasida Chief Minister Gipuning Chingsilali Milalna Lol Amadi Mayek Chakwanaba Changsilakpa Khongjangi Sarugama Oina Manipur State Central Library and Raja Ram Mohan Roy Library Foundation Kolkata Anina Chai Kudingi Lirik Leibada Maite Mayna Irakpa Lirikta Chamagi Manungda Kuntra Mite Mayeki Damak Kanvinaba Hijakiba Wafam Taba Oina Onthoropabu Thagapra Fundoli Amaromda Maite Mayeki Diploma Tamliba Mahiri Singi Oiba Thizin Khongchat Ama Kontauzam Lairenbi Ningel Thungkhong Amadi Andro Mahewam da Chatkre Khongchat Asigi Damak Tamateng Panglakiba Nambol to Infal Transport Association bu thagatpa phondroli Ngarang class 3 tamliba nupamacha amabu sakandaba singna fadana puruba thawong adu yaningdaba phongdopaga loinana thodo asida chenariba miyosing athuba matamda thidotuna cherak pinaba ngasi khurai thongam lekai da pangthokiba miyamgi mifam amana taksinli Kongpa Students Club ke sangne na pangthokiba mifam asida UMO gi President Sarojini Housing miyamgi punsi leitabam khangdre ichai susing ma pangthokiba da kari tholam gadage khanbada mama oibi sing leitabam ngamdre aikhoi khudimana cheksinba matam oire haiki club ki miyo amana gumba aki tuzungba tholiba asi mari lena basingna thidok piduna khudakta koi amam siku lok sang bira ka ko bibi rakna mang re na khana ba amam khana bira pada mang pan harau kiba amadi laikai harau kiba tumi matta koi the citizen club ki sijaraba ma de kai khuna jaraba member singbo ani ngai le ta ta phongtuk se Gunu Chandra Kaksing Tabamna Iba Lenga Longi Lambida Lamyan Be Irabot Koba Larik Amasing Zamai Community Holder Release Tawkre Irabot Foundation Manipur na Puthopa Larik Asi Formagi Tharamda Foundation ki President TS Iboyama Professor Enjoy Kumar Susuryaki Aiba Gunu Chandra Kaksing Tabamna Irabot ki Political Outlook Nationalism Marebak Maramdam ki Khanba Wakhalon Kaya ki Maramda Larik Asi Ibani Research da Yumfam Oiba Document Kaya da Yumfam Oiraga Ibani Phongdoki Press Information Bureau Infal the Sinduna Kendragi UPS Sakana Miamgi Yafanaba Pakaliba Tabak Singh Miam the Kangana Nabagi Pandamda Numid Humni Chatagadaba Varat Nirman Public Information Campaign Ama Ngarang Chandel District Kangsing Kulda Hokre Hodopagi Tharamda MP Thangso Vaite MLA Korung Thang Amasung Chandel Gidisi TS Taranjan Susrugyaki MP na Kendra Sakana Pakaliba Skim Singi Maramda Campaign Asina Miam the Mamutana Kangan Bangam Nagani Laraba Miamgi Yafanaba Sakana Skim Kaya Pakalabasu Miam na Dugi Maramda Ningthizana Kangdabadagi Kanaba Loba Ngamdabani Haiki Campaign Asigi Sarogama Oina Tonga Tongamba Department Singi Jakwa Tharang Sing Utpai Exhibition Amasu Chief Guest na Hangdoki Masida Store Kumathoina Saruk Yari
Cycle Block Kut Celebration Committee na Sinuna Kut Festival Cycle Ground the Pantokre Thoramasida MLA Jisuan Hau Joe MLA Yamthong Haukip Kuki in P Manipuri President Thangkhosai Haukip Susaruyaki MLA Yamthong Haukip na Kumei asina lamdam asi santi level lamdam ama ohenana bohona bada ekwe khudimo amato oina thodang lomina si haiki MLA Jinsua hauna jati kangbu amabu awang bathak ta pukhana bohona bada isagi lol amadi nana achobu thodang lawi ekwe ge horok from ga mari leina ba thoram sing mangandana thamba tangai fadi haiki thoram asigi sarogama oina cycle block level ge miss good contest su pangthoki Undergraduate primary Oja Singh Masadi degree qualification Pairaba Kayabu Chahi Kuntrarom graduate teacher the promotion BWDagi Mayukta demand committee for promotion upgradation of undergraduate primary teacher to graduate post na Changsingadoriba Khongjang All Manipur Secondary School Teachers Association Amaram Chaba Dabini Haina Lawi Masimak Association na Sarkaga Yanakiba MOU Adumak Violet Tauropagi Folni November Manga Fawi Manungda Marile Nabasaka Makaidagi Dabi Asipitokani Habagi Tazaba Pikre Adumapu Tabak Oina Pangtok Trabadi Association Asu Khongjang Asida Sawaloi Dabagi Maram Laite Hairi Jahi Tara Nepal Sudribi Muslim Nupi Machama Nupi Angang Lairaba Mio Amana Pukraga Ngasi Fawa Karigumba Mata Chapsana Khambangam Dabadagi Hangang Police Station da Wakat Kre Hari Hiramasigi Matang da Ngasi Manipur Press Tapta Pangthopa Pawumi Pamda Muslim Council Manipur Secretary General Haji Arafat Ali na Fondokibada Nupi Macha Adu Puduna Chakiba Mio Adu Mufisuddin LS Mufi Apopa Tomba Santhel Makhala Kaidagini Tha Asigi Tang Kunmarida Mahagna Nupi Macha Adu Puraga Chakraga Ngasi Fawa Chanabigi Matungina Pau Amata Faruk Tabadagi Police the Wakapani Asiguma Wafamasi Muslim Singi Sariyat Nasuya de Hiramasi Matang da Marile Navasina Miyang Changbiu Hairi Sumaina Pava Punba Chenba and Tak Toraga Temchakto Havise Yan Tamu Shoningai Muslim Council Yanija Janingi Amasumakata Chatabigino Amadia Tubumatam da Miss Bembem Sibo Police na Magi Matakta Ladiba, Ziki, FR, Siki, Makata, and Satraga, Mama Pata, Kusinaraga, Siga Chumbabia, Bicharma, Wailama, Satani, Habo from Tamjeri. Rusha Sanarapogalina Hang Duna Ladiba, lecturer give posting mentioned Bada, Hausa Manipuri Government College in the guest lecturer sing Oina Ladiba, Oja sing regular tab the Yahanbiu Haina, Ngasi Manipur Press Lab the Pau with from Pangtokre, All Manipur Government College Guest Lecturers Association as in the Pangtopa Pau with Maduda, retired Principal G. Tombasar Amadi Sanahan Bina Chingba Masak Naiba Ojasi Susaruyaki Association Ge General Secretary S. Debzina Fondokibada Manipur the Ladiba Government College in the guest lecturer Oina Tabak Puriba Mui Nifulitoi Asi Jahi Tara Hena Tabak Purapa Yauri Makoigi Marata S. Bar Oikiba PhD Amadi Netna Chingba Pass Sarbo Ojaka Asu Yauri Makoi Kanba Matamda Ningtina Advertisement Talk Laba Matungda UGC Ge Guideline Matung ina qualified Oiduna Kankibani Rusa Chanarapagaloi na Oja sing regularized Taugadore Haiba government ki Taurang Asida part time Amadi guest lecturer sing regular Tabada Yahon View Housing Ladiba 50-50 ki job recruitment policy Kazitang Simdok Viduna Matam Sang na Wazaralaba guest lecturer sing Ojagi Sinfamda Makatana Lehanaba Taurang Pakat View Hairi Hojik Oriba Manipur ki situation Sida Usa Yakibagaluna na Kui Kitang Kazita Tobiraga Ladiba Oza Yambasinata Oza only Sumnatangi Oza Nifu Nitrakatani Wasibo Government Sakati Kitang absorption Tobi Wasima Pugation Yamapams. State Asigi Sotana Ladiba Travel Mahiris in the science subjects in promote Tobagaloina Hena Kuloi Nabagi Damag Explore the world of science Habihiram the Science Victorum Don Bosco Maram College Dangaranda Hokre Science Model So Science Kit Science Talk Quiz amasung resource person singer interaction tawna mapungoi ba thoramni DM College of Science ki Dr. MD Rahizuddin Sheikh DM College ki hana ki principal G Tomba Sharma resource person oina ahoba numita new discoveries science and technology habe hiram asida wanga ki nunthul gi session da science quiz amasung model competition su pangthoki Diwali amadi ningol chakobaga mari lenana lagaw khawduna arembada sel banghanba amadi atei pamdaba thodo sing thingnaba pandamda Palel Police All Tribal Women's Organization amadi Chingtam apunba nupi lu Palel na fagatpa yamlaba lagaw maru sing Palel Police Station da mai thaduna mangan kre Chingtam apunba nupi lu Palel gi Secretary Lalang Matena asigumba fatraba thaba asi atei mafam kaya da su thingnaba honasi haiki
District Fishery Officer Imphal West ki manung da leiba ngami singda nga macha sing lemna yenthokre lamfel da leiba Fishery Union ge hall da pangthokba thorom asida Minister Abdul Nasir, Fishery Commissioner Y Jugindro amadi Joint Director David K Simri Susaruya ki Abdul Nasir na department na ngami singi damak thabak kaya paikali loinana ngagi pothok hena puthok na bohonari ngagi award pa kaya leiriba asi ko hanana bohonari ba asida miyamno mateng pangbiu haiki Asinga mata zui basing sida kali pangbe awa leduke ya basi teronda kamna thuna masi chobau to biraga matam chama tiba nana ba edi wona si ya wa hido nei no searching da ukana e hangachari Ye cyber package drinking water se athingma leite haina lari yambam enterprises na thatar ko cherol amana hairi hariba package drinking water se Bureau of Indian Standard amadi Commissioner of Food Safety amadi Principal Secretary Health and Family Welfare Government of Manipur na ayaba pikrabani hariba package drinking water asibu yon ba yade haiduna Deputy Commissioner Food Safety na fagat ki badu maram jade fagat ki ba polam sing dukan singda handok kadabani haina lari yambam enterprises na khangalale Hauzik sanabagi pau Asigi sanabagi pau da Travel Youth Council Manipur na sinduna ngasi Khomalabak Main Stadium da nominini chupna chathagadaba Travel Friendly Exhibition Match Chief Minister O Ibo bina hodokre Travel Friendly Exhibition Match asida punna team kuntra na saruk yari ngasi ahoba match da Travel MLA team amadi Travel ADC 11th team anina lamba tawduna sanaki Amfana Sinduna Chathara Patara Nepalak Shuba M Chintamani Memorial Winners Cup Kumalampa Artificial Turf Football Ground da Thasiki Kuntrada Class Amadi Nako Anina Sanaragani Laliba November Gitara Dagi Yumnam Huidrom Daleba Local Upliftment Committee na Sinduna Marirak Shuba Huidrom Thambal Macha Memorial State Cross Country Championship Pangtholagani Championship asigi damak laliba November gi nipanda Athletic Association of Manipur da form pisilakadabani masidagi khallaba sanaroi singna West Bengal da December gi kunithoi da pangthokadriba National Cross Country Championship ta saru yagani hairi Thangmaiban ki laizang ning thau sangne da chathariba Waikhom Company Memorial Kang Tournament ki ngasi sanakiba semi final match ta Kaisamthong Kendra na Nambol Kendra bu Panjal kun tara tareta maithiba piduna final changkre Khomalamba Sports Complex Manipur Archery Association Sindhu Chathariba Kunmari Rakshuba Senior State Archery Championship ki ngasi sanakiba 70 meter recurve women da NSA ki M Rupena ahanba position aduga Saigi TS Surmalana anisuba position takre 60 meter recurve women da Saigi TS Surmalana ahanba position anisuba position na NSA ki M Rupena takre 50 meter recurve women da su Saigi TS Surmalana ahanba position aduga unit asima ki Y Roshni na anisuba position takre 30 meter recurve women da NSA ki M Rupena ahanba position aduga Saigi Y Roshni na anisuba position takre 90 meter recurve men amadi 70 meter recurve men da Saigi Y Din Kumar na ahanba position takre aduga 50 meter amadi 30 meter recurve men tana NSA gi Denik A Marak na ahanba position takre aduga Saigi Y Din Kumar na anisuba position takre ngasigi ba ingasagi pau ICAR lamfel patagi fangba pau gi matung ina ngasigi khwaidagi saba degree Celsius kuntaruk dasmik mapan khwaidagi ingba degree Celsius tarataruk dasmik ama nusita yawe ising manul gi chang ayukta chada marfudra ni thoi nungthidana chada humfuni thoi nongjugi chang millimeter ahum dasmik taruk ni Leslok damaroi ba pau mukana pizari Imphal gi Dharmasala da bom pokhaibada mahiroi ani yauna miyoi manga sole District Singi Mini Sports Complex sing mathang chei fawbi manungda loisinana ba panam thamle haina Chief Minister na phongdokre amadi amjuna sarkar da thamkiba demand sing thabak oina pangtholagani haina thajaba pire ngasi da ISTV ne pizaba paw matan su sinjari meng tabiri bisingbo mukana kurumjari